ꯑꯑꯣꯟꯕ ꯅꯪ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯁꯥꯟꯅꯕꯤꯔꯤ ꯀꯅꯥ ꯑꯃꯕꯨꯅ ꯅꯣꯛꯍꯜꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯅ ꯆꯩꯊꯦꯡ ꯄꯤꯔꯔꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯋꯥꯍꯩꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯇꯥꯌꯣꯟꯅꯕ ꯋꯥꯍꯩꯔ ꯈꯜꯍꯜꯂꯦ ꯑꯃꯨꯛꯁꯨ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯒꯤ ꯑꯔꯊꯅ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯂꯤꯡꯖꯦꯜ ꯅꯤꯡꯉꯥꯏꯗꯅ ꯌꯥꯇꯥꯔꯤ ꯕꯦꯗ ꯃꯆꯤꯗꯨꯗ ꯕꯤꯅꯥ ꯐꯝꯂꯗꯨꯅ ꯅꯥꯀꯜꯗ ꯋꯥꯉꯝꯒ ꯑꯣꯃꯤꯛꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯤ ꯕꯤꯅꯥ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯧꯍꯧ ꯇꯧꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯦ ꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯣ ꯏꯍꯦ ꯋꯥꯔꯤꯗ ꯀꯥꯎꯔꯨꯔꯦ ꯅꯈꯣꯏ ꯑꯉꯥꯡꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ IVC ꯂꯣꯏꯕꯒ ꯍꯜꯂꯅꯤ ꯏꯃꯥ ꯐꯔꯦ ꯃꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯁꯦꯟꯅꯕ ꯋꯥꯕ ꯃꯇꯥꯡꯅꯤꯅꯦ ꯑꯁ ꯃꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯦ ꯅꯤꯡꯉꯥꯏꯁꯨ ꯀꯟꯕ ꯇꯧꯔꯤꯁꯦ ꯃꯇꯣꯝꯗꯒ ꯑꯣꯏꯔꯦ ꯂꯨꯅ ꯆꯥꯅ ꯈꯔ ꯀꯦꯊꯣꯛꯍꯜꯂꯨꯔꯦ ꯑꯗꯨꯅꯁꯨ ꯉꯥꯡꯅꯕ ꯋꯥꯏ ꯏꯇꯩꯃꯗꯤ ꯊꯕꯛ ꯁꯨꯁꯨ ꯁꯨꯗ꯭ꯔꯕꯅꯦ ꯈꯔ ꯂꯩꯔꯒ ꯐꯔꯛꯈꯤꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯀꯦꯍꯟꯕꯗꯨꯗꯤ ꯅꯪꯅꯅꯤꯗ ꯇꯥꯃꯣꯗꯤ ꯌꯥꯗꯦꯅ ꯅꯪꯅ ꯀꯦꯖꯁꯅꯨꯅ ꯀꯟꯈꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯉꯥꯡꯅꯕ ꯋꯥꯏ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯐꯨꯒꯠꯂꯛꯀꯅꯤꯍꯦ ꯀꯦꯍꯜꯂꯤꯕꯅꯦ ꯅꯊꯧꯔꯣ ꯅꯪꯁꯨ ꯀꯦꯒꯦꯔꯣ ꯀꯦꯔꯛꯎꯔꯣ ꯍꯧꯆꯦꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯋꯥꯔꯦ ꯌꯥꯝ ꯋꯥꯏ ꯅꯁꯛꯇꯨꯒ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯑꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯋꯥꯉꯝ ꯆꯠꯈ꯭ꯔꯦ ꯕꯤꯅꯥꯁꯨ ꯋꯥꯉꯝꯅ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ ꯑꯣꯃꯤꯛꯁ ꯅꯥꯀꯜꯒꯤ ꯕꯦꯗ ꯑꯍꯥꯡꯕꯗꯨꯗ ꯐꯝꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯕꯤꯅꯥꯅ ꯏꯍꯦ ꯐꯝꯃꯣ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯋꯥꯗꯦꯗ ꯏꯃꯥ ꯑꯕꯦꯝꯒ MUꯗ ꯇꯝꯃꯤꯟꯅꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯈꯣꯏꯁꯦ ꯑꯧ ꯏꯃꯥ ꯃꯈꯣꯏꯒꯤ ꯁꯤꯅꯤꯌꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯆꯟꯁꯦ ꯃꯇꯣꯝꯗꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅꯦ ꯅꯥꯁꯨ ꯅꯥꯒꯟꯕ ꯃꯥꯁꯦ ꯆꯥꯕꯁꯨ ꯄꯦꯠꯄꯅ ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯂꯤꯡꯖꯦꯜꯗꯤ ꯌꯥꯝ ꯐꯩꯗ ꯏꯃꯥ ꯃꯆꯤꯟ ꯃꯈꯥꯁꯨ ꯅꯨꯡꯁꯤ ꯈꯪꯗꯦ ꯌꯥꯝ ꯐꯩ ꯆꯤꯟꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯈꯪꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯈꯪꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯉꯝꯅꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯈꯤꯅꯤ ꯑꯗꯨꯁꯨ ꯐꯔꯤꯅꯦ ꯏꯃꯥ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯆꯤꯟ ꯂꯨꯝꯕ ꯃꯤꯉꯝꯗꯕꯁꯤꯃꯨꯛ ꯇꯨꯁꯣꯟꯕ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯃꯇꯥꯡ ꯍꯥꯏꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯗꯒꯤ ꯑꯃꯨꯛꯅꯦ MUꯗ ꯇꯧꯕꯗꯨꯗꯤ ꯏꯃꯥꯅ ꯎꯔꯨꯗ꯭ꯔꯦꯗꯣ ꯅꯈꯣꯏꯅ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯔꯣꯀꯣ ꯑꯍꯨ ꯏꯃꯥ ꯂꯤꯡꯖꯦꯜꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯩꯒꯤ ꯃꯉꯥꯜꯗꯨꯗ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯑꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯏ ꯕꯤꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯅꯣꯝꯂꯗꯨꯅ ꯀꯧꯏ ꯑꯕꯦꯝ ꯇꯥꯔꯕꯣ ꯂꯤꯡꯖꯦꯜ ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯃꯛꯏ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯅꯪ ꯍꯧꯒꯠꯄ ꯉꯥꯏꯔꯝꯕꯅꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯏꯃꯥ 12 ꯇꯥꯒꯗꯧꯔꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯤꯕꯣ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯊꯕꯛꯇꯤ ꯈꯔ ꯅꯥꯏ ꯕꯕꯥꯗꯤ ꯏꯃꯥ ꯂꯥꯛꯑꯅꯤ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯂꯥꯞꯄ ꯃꯥꯜꯂꯤ ꯃꯣꯏꯒꯤꯗꯣ ꯂꯥꯛꯆꯔꯅꯤꯁꯦ ꯑꯣꯃꯤꯛꯁꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯑꯕꯅꯤꯅ ꯑꯦꯛꯁ-ꯔꯦ ꯂꯧꯕ ꯆꯠꯄ ꯌꯥꯔꯅꯤ ꯑꯩ ꯅꯔꯁꯇ ꯄꯥꯎ ꯑꯝꯇꯪ ꯍꯥꯏꯔꯨꯒꯦ ꯑꯣꯃꯤꯛꯁꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯂꯤꯡꯖꯦꯜ ꯏꯉꯛꯉꯛꯅ ꯗꯥꯎ ꯃꯦꯛꯁꯇꯤ ꯀꯃꯥꯏꯅ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯣꯏꯗ ꯋꯥꯉꯝꯒ ꯂꯥꯛꯑꯦ ꯃꯆꯥ ꯊꯣꯏꯕꯤꯗꯣ ꯏꯁꯇꯦꯔꯀꯦꯁꯇ ꯑꯣꯟꯊꯗꯅ ꯄꯨꯈꯠꯂꯛꯄꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄꯩ ꯉꯥꯏꯍꯥꯛ ꯉꯥꯏꯅꯔꯤꯀꯥꯟꯗꯨꯗ ꯅꯪꯒ ꯊꯦꯡꯅꯔꯦꯗꯅ ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯍꯟꯈ꯭ꯔꯕꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ ꯂꯩꯔꯤꯌꯦ ꯍꯤꯗꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯂꯥꯏꯕꯛꯇ ꯑꯁꯤꯕ ꯈꯔ ꯆꯪꯉꯦ ꯃꯀꯣꯛ ꯃꯅꯨꯡꯗꯤ ꯌꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯈꯔꯒ ꯇꯠꯂꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯦ ꯂꯩꯔꯝꯃꯣ ꯑꯩ ꯄꯥꯎ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯑꯣꯃꯤꯛꯁ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥꯅ ꯍꯥꯏꯐꯦꯠ ꯉꯥꯈꯠꯇꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯍꯜꯂꯤ ꯌꯥꯔꯕ꯭ꯔꯣ ꯕꯦꯝ ꯈꯔꯒ ꯆꯈꯠꯀꯦꯔꯥ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯐꯣꯟꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯅꯤ ꯁꯤꯗ ꯄꯨꯔꯛꯇꯦꯅꯦ ꯏꯃꯥ ꯗꯗꯥ ꯍꯣꯏꯁꯦ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ꯭ꯔꯣ ꯑꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ
Hidak laiba khotpado makhoina ko chen birini. Ngasigi numitida pharmacy gi angang khaisune amde hek laitaba tawrisi. Imadi itomta koka ngawrabani. Noida sure sune nang thanamaga night duty da yana chenkre. Nupa macha singse leirambagi phabani ko. Lingjel wado makha tarudre. Onthokpada sahaibaduni ngasigi numitse. Mapasu chathokiba numittumaktada magi anabado haudradi yadrabra khanjei. Amuk sukhalai. Kaigumba wangam hoi thengnaramdaba tarabadi kamdawwa. Mamana ahingduda hidak lawba amuk ko chenchelamgadoini ko khanbada masadu tu chumkiba khangaude. Khaluriba wakhal mayamdu henjanman khrabra khantarai. Wakhaldo amuksu divert tawnaba haiduna mamaidu laiduna koina yengjai. Bed number 14 gida leptuna lairiba wangamda midyangfam oiki. Linthoi ningai tawriba haibadu oiramale. Makhurada makhut tingthoktuna pammo haibagi maungda ingit tawri. Wangamstu machanupidu pamkhatpiraduna magi lingjumda makoktunga thahalaga mayang lenduda makhutuna tap tharaduna nanthabiri. Anidugi matawdu ubada nuksibana soloiri. Insiluba laita thamoigi potlumtana kokthong farabi mahagadu choktharaba chinbaladuda momon khasik tamlai. Mapa macha anigi matawdu thawai tana yengjari lingjel. Nakaldagi Omex na anise yam chanajabane. Itay managa haiba yadabase noida wangam na hairadi adum yagadoini. Nuksitrase. Nungbudi nuksiba kieba henbandana ne thazaningo matangsu yauriboni. Ayaba mida kesababu kaidawege. Imai support ka tawsalai. Ai speechless oire. Ado lingjel chanaba tawrase. Hoida Omex. Nang hogatpa ngamgadro wheelchair lawra. Yani da Omex. Sti haraga lingjel mamana haifet sawraduna lepkhatli aduga hairai. Macha thabigi manak haifet changam se da Omex. Hoi lao. Omex na mang tharaduna makhoi wangam na lairiba adhomda lai. Madu ubada wangam na X-ray lawba chatoraba. Macha thabi unagi. Ise tumthakrene kamai tawne haudora. Tumjarasano haudokpirano da wangam. Tamogai temagadi pharmacy gi bill clear tawruni na chatkibani. Thabak lore ne adude. Nang chapminawro. Ai tamo hoi laga haidorage. Okay bro. Lingjel noida Omex ka chapminaramo. Dada hoi supang wawabiri tawrise. Adayna haina gumse Lingjel nungaiti. Chathoro. Thenge pung 12 taramani. Lingjel sandok fetawramaga thokre. Somda henthoiba makhutta phone do pairaduna berenda duda makhong yantharaduna fammi. Ngasi mana Lingjel da ngangkhriba wahaisingdu kanman khrabra haiduna matomta khanjai. Tasingna matayna famkhangkidi. Khonjel thokna ngangthokpa sungamda fumbangnaraba wakhaldugi mami wangangda duktakhibani. Araiba thawna pumba khomjinduna Lingjelda nang sawgano ai kai haiduno khangde koksi yam sai ke thoi haiba wahaisi haige khanda Lingjelgi number duda dal toge kayara khonaki. Adubu khomjinkiba thawna pumbado aremba takhi. Pumbangnaduna famlingai Anthony thorakpa phau khanghaudre. Magi nakalda famtharakpaduda ingangakna. Bye. Kai wakhalno mangidubo. Khangdeda. Khaloidaba wakhal mayam ama khalaga leire aduni tawrise. Kanadabanida khanpham thokpa kharadang adum khalo kok sabani ko. Khangdeda bye. Gyan tade punsise. Makokte hauba yaramadi kaina khalakpasu yaudaba nate. Oiraroidaba adugumba mayamdo khalaga leiradi sangkhraba lambise kamai jakani. Awaba nungaiba punsigi lilane khandoga chatpa tabane. Nungaibagi mami samkre. Ningba kaiba wahaise tasengna pamjakhidaba wahine. Adubu tambangamdaba laibaksida ngasidi aigi khwaidagi chanaba marup oirabadawna tawri. Ningsing baiba waise leiramlibagi arthase nang khangdabra henthoiba. Khange. Ningsing bama leirambana akaw baiba waise su leiramlibani. Kanagumba kharanadi ningsing naba kaudana haiduna hotnari. Adubu kaunanaba hotnabasina hena awaba oibani. Haukraba wari amabu ningsingaga laibagi nungaibasu adumdi laibani. Maichak phangnaba thengnakibi magi wari tudi ningsingba pamdre. Kawba tamlagi khalabasu hena maisa phawri.
ꯊꯃꯣꯏꯒꯤ ꯋꯥꯁꯛꯁꯦ ꯉꯥꯛꯀꯦ ꯈꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅꯗꯤ ꯂꯦꯞꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯤ ꯆꯠꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯍꯧꯔꯦ꯫ ꯍꯦꯟꯊꯣꯏꯕ, ꯅꯪ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯈꯟꯐꯝ ꯊꯣꯛꯄꯅꯦ, ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ, ꯋꯥꯠꯂꯤꯕꯅꯤ꯫ ꯋꯥꯔꯤꯗꯣ ꯂꯤꯡꯖꯦꯜꯗꯁꯨ ꯂꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯟꯈꯣ꯫ ꯅꯪ ꯅꯁꯥ ꯅꯇꯣꯝꯇꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ? ꯀꯔꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯒꯗꯣꯏꯁꯦ? ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯌꯣ꯫ ꯂꯣꯠꯁꯤꯜꯂꯒ ꯀꯩ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯅꯣ? ꯅꯪ ꯈꯛꯇꯪ ꯂꯥꯟꯕ ꯇꯥꯍꯧꯅꯤꯌꯦ꯫ ꯑꯩꯅ ꯂꯥꯟꯕ ꯇꯥꯍꯧꯕꯅ ꯐꯩ꯫ ꯃꯉꯣꯟꯗ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯦ꯫ ꯑꯆꯨꯝꯕꯗꯣ ꯈꯪꯉꯛꯑꯀꯥꯟꯗ ꯍꯦꯟꯅ ꯋꯥꯔꯧꯈꯤꯕ ꯌꯥꯏ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ꯫ ꯅꯪꯁꯨ ꯂꯥꯟꯗꯦ, ꯂꯤꯡꯖꯦꯜꯁꯨ ꯂꯥꯟꯗꯦ꯫ ꯀꯃꯤꯠꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅꯔꯛꯈꯤꯕꯅꯦ꯫ ꯑꯗꯨꯅ ꯄꯤꯈ꯭ꯔꯤꯕ ꯀꯃꯤꯠꯃꯦꯟꯗꯨꯗꯤ ꯉꯥꯛꯅ ꯆꯠꯄꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ? ꯐꯣꯜ ꯁꯣꯛ ꯄꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯏꯇꯥꯗ ꯇꯥꯗꯧꯔꯕ ꯋꯥꯐꯝꯅꯦ꯫ ꯀꯃꯤꯠꯃꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯗꯧꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯈ꯭ꯔꯤꯕ ꯍꯣꯞꯇꯨꯗꯤ ꯊꯝꯐꯝ ꯊꯣꯛꯄꯅꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯉꯒ ꯁꯥꯒꯠꯃꯤꯟꯅꯔꯨꯕ ꯅꯠꯇꯦ꯫ ꯅꯪꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯃꯉꯣꯟꯗ ꯍꯣꯞ ꯄꯤꯈꯤꯕ꯭ꯔꯥꯅꯦ? ꯅꯪꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯃꯥꯁꯨ ꯂꯥꯟꯗꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ꯫ ꯀꯩꯒꯨꯝꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯃꯉꯣꯟꯗ ꯍꯣꯞ ꯄꯤꯈꯤꯕ ꯑꯣꯏꯔꯒꯅ ꯀꯔꯤ? ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ? ꯑꯗꯨꯒꯤꯗꯤ ꯅꯪ ꯌꯥꯝ ꯂꯥꯜꯂꯦ꯫ ꯃꯦꯅꯤꯄꯨꯂꯦꯇꯔꯅꯦ ꯍꯥꯏꯒꯅꯤ ꯑꯩꯗꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯋꯥꯗꯣ ꯃꯈꯥ ꯇꯥꯅꯤꯡꯉꯨꯗ꯭ꯔꯦ꯫ ꯃꯥ ꯁꯣꯏꯈꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯈꯤꯕ ꯑꯔꯥꯟꯕ ꯑꯃꯒꯤ ꯋꯥꯈꯜꯗꯨ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯈꯤ꯫ ꯂꯤꯡꯖꯦꯜꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ꯫ ꯋꯥꯔꯤꯁꯨ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯃꯔꯣꯝꯗꯣꯝ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯈꯤꯗꯨꯅ ꯅꯛꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯄꯨ ꯂꯥꯐꯟꯈꯤꯕꯅꯤ꯫ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕ ꯌꯥꯎꯔꯤ꯫ ꯆꯨꯝꯁꯨ ꯆꯨꯝꯃꯤ꯫ ꯃꯥꯅꯤ, ꯃꯥꯗꯤ ꯃꯦꯅꯤꯄꯨꯂꯦꯇꯔꯅꯤ꯫ ꯃꯥꯒꯤ ꯀꯣꯛ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯣꯏꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯈꯪꯗ꯭ꯔꯤꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯃꯤ ꯃꯉꯝꯁꯥꯅ ꯎꯠꯁꯤꯜꯂꯨꯕꯅꯤ꯫ ꯌꯥꯗꯕꯨ ꯌꯥꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯅꯤꯟꯗꯥ ꯇꯧꯖꯔꯤ꯫ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯀꯟꯊꯣꯛꯂꯝꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯁꯨ ꯃꯥ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯒꯤ? ꯃꯥ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯇꯒꯤ ꯑꯣꯏꯅꯤꯡꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯂꯝꯂꯥꯟꯕ ꯑꯃꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯝꯅ ꯄꯤꯊꯣꯛꯀꯅꯤ? ꯑꯗꯨꯃꯛꯅ ꯃꯥ ꯑꯣꯏꯔꯔꯣꯏꯗꯕ ꯑꯁꯥ ꯄꯤꯈ꯭ꯔꯤꯕ꯭ꯔꯥ ꯈꯟꯖꯩ꯫ ꯍꯦꯟꯊꯣꯏꯕ, ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯤꯡꯖꯦꯜꯗ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯈꯣ꯫ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ꯫ ꯍꯣꯏ ꯐꯔꯦ, ꯌꯦꯡꯉꯣ ꯐꯗꯧꯕꯗꯣ ꯀꯣ꯫ ꯑꯗꯣ ꯆꯪꯉꯛꯅꯕ ꯇꯧꯔꯣ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯦꯟꯊꯣꯅꯤ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯤꯂꯔꯗꯨꯗ ꯉꯥꯊꯔꯒ ꯐꯝꯃꯤ꯫ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨ ꯂꯣꯛ ꯍꯥꯡꯉꯒ ꯀꯣꯜ ꯂꯤꯁꯇ ꯆꯪꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯁꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯟꯖꯔꯛꯏ꯫ ꯍꯟꯗꯛꯁꯨ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨ ꯃꯗꯣꯝ ꯐꯥꯖꯤꯟꯈꯤꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯥꯏꯞ ꯇꯧꯏ꯫ ꯀꯦꯊꯣꯏ, ꯅꯪ ꯁꯪꯉꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯊꯥꯈ꯭ꯔꯤꯕ ꯃꯦꯁꯦꯖꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯨ ꯁꯀ꯭ꯔꯤꯟ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯑꯦꯛꯁ-ꯔꯦ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯋꯥꯉꯝꯁꯨ ꯂꯩꯔꯝꯂꯤ꯫ ꯔꯤꯖꯜꯠ ꯉꯥꯏꯔꯤꯀꯥꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯥ ꯋꯥꯉꯝ, ꯃꯆꯥꯊꯣꯏꯕꯤꯗꯤ ꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯒ ꯌꯥꯅꯤ ꯍꯥꯏꯕꯗꯨꯗ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯦꯅ ꯈꯟꯅꯔꯕ꯫ ꯌꯨꯝꯗꯅ ꯐꯩꯗ꯫ ꯅꯪꯗꯤ ꯅꯁꯥꯗꯣ ꯀꯩꯗꯧꯔꯤꯒꯦ? ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗ꯭ꯔꯕ? ꯀꯩꯝ ꯇꯧꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯜꯂꯣ ꯍꯥꯏꯔꯅꯤꯗ꯫ ꯍꯣꯏ, ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯔꯣꯏꯗ, ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯐꯅꯤ꯫ ꯀꯩꯅꯣꯅꯦ, ꯍꯥꯟꯅꯁꯨ ꯍꯧꯈ꯭ꯔꯕ ꯍꯥꯏꯁꯦ? ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯍꯦꯟꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯍꯧꯋꯦ꯫ ꯍꯣꯏꯅꯦ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯁ꯭ꯇ꯭ꯔꯦꯁꯄꯨꯗꯤ ꯍꯦꯜꯂꯝꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ, ꯍꯧꯖꯤꯛꯀꯥꯟ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯇꯕ ꯃꯤꯁꯦ ꯌꯥꯎꯔꯝꯃꯣꯏꯕꯨ꯫ ꯈꯪꯗ꯭ꯔꯦꯗ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯛꯁ-ꯔꯦ ꯔꯤꯄꯣꯔꯠꯁꯨ ꯂꯧꯔꯗꯨꯅ ꯃꯈꯣꯏ ꯀꯦꯖꯨꯋꯦꯂꯤꯇꯤ ꯋꯥꯔꯗꯇ ꯄꯨꯟꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ꯫ ꯗꯣꯛꯇꯔꯒ ꯎꯅꯔꯕ ꯃꯇꯨꯡ ꯔꯤꯖꯜꯠꯁꯨ ꯈꯪꯂꯦ꯫ ꯌꯨꯝꯗ ꯄꯣꯊꯥꯕꯅ ꯐꯔꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯕꯤꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯀꯔꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ꯫
Omex ka wangam-gasu ahalase haiduna thoknaba sem-sari. Adudi akhoi sohanaba taurage. Lingjel, naba pharoko. Kuina naba yadeko. Hoida wangam, pharadoine. Yamyaubaga pa hairao. Wangam nokfet tawna pisumda haifet khotladuna. Hoi, hairake. Akhoi thoge ko. Ima, chalukhige. Baba, akhoi halamage. Astumna Omex ka wangam-ga sa thorai. Hospital gi parking adom dalai. Kaino ibo chana mondrang sanay duna. Kadorage nokpo yadro. Hospital sida gari aphanungay wari laydana no kadoise. Lay adoine. Khamdadi tumilayo nadraga nangsunokero. Is khuhaise nokchagedana maramdo takbigadro. No haide praprablao ingeko. Gari sinang thoro sose. Hautre Matong chaba yam haiko, mi machade. Ngang dana Omex gari do ithoknaba hotnari. Wangam na jacket to da makhut to humjiladuna tumina yengduna lay. Lepaga yenglay duna kay haraurino. Inthokpa yadrise kitada sumateng pangudana ibo. Soli ko sonsiga bullet na thausaning iba. Son baga thongning baga marile na de wow sauba. Nang de wang base kalay zat oira. Namay mat nang ikaraktor edaidi. Asi activa se kharaching tho haibane. Wangam dono kinoki tawraduna activado chingthoi. Omex su gari do inthorai. Asumna makoisu mayumda hankre. Mathangi numitni Lingjel masangam dabagi paudo tabada mona anaba hangbalai. Icha yauredana kakalo ima cha purage. Loiradi ai dum pukhatrage ima. Ngai kokododi nang babagi chini yaudabase hana lokthokige. Baba se sugar laibra ima. Hoi, yang wang mabudi na teda. Ado chaba thakpase khara cheksindradi yaroina tawrini ne. Akhoi babadi ne as ngangna bada yang wazani ngoi ma phatte haraga hinjin bima tawri. Haisa bai wani ne kanana bu pendoino da. Chaning ba mayai ma kak tawri bani. Somda ikhoina nga thongmadu phut chingkai charani. Nakhoi baba na ne kangsoi duga nga matum amani ga tete chadoini. Yot paga ngamde da khoisu. Ado ima chaning bacha thoga toksidokradi kuina laiminaba phangoidrana pharini ne adoi saru warasuwana khajik charaga kuina sangna harau laiminabaduna faidana chumi ichana hari dusune chumi poni se nakhoi gi cha se sina baba gi pirage hoi ma ai ka khale ko hoi chami nauro Mona Lingjel gi kada Lingjel bu ko duna ka khalai Lingjel angaubi hogalabo Koidaw laurido nang kaidawre habano. Lengkhat piramena. Kaino nang khalise. Usitaba ma yaurise kaidawre habano ba. Anaba hang balak pamida kaino me. Haunu he ibe manang ko. Brastaraba. As mona nang chakra somta. Mona yam hautana nokthara Lingjel sukladuna mona da paina yenglai. Naba pharani se hayeng dai class at bayarani. Nang yam khangbra. Yes baby. Ay daw na nang masak mo na kang ba kanalay gine. Yam kang bay waro ba? Kang dehagero, dayan to'y ba nagahelo sway dadi. Lingjel mondo da nga thaki, aduga sordo haifet kam to ado na haidai. Mona, dayan to'y do kainom dawri. Amta ukidri ba saklo nama uba daw na dawri. Kay dawrage. Kang di, adahig jang kibadagi ko su dorokti. Ay na hanjin tawrakanda parak doon Adusu wangang siya mahawti. Kangde kay hay doon Mama naga semjin krazalo. Chato nang namarola ma soy lao bo wangak da. Kana ba yabo wapam ni nesiso. Karandom tanga kanu ba. Mona machin da fagi jugay pang taw sa bagiwani. Tasing na serious da ba wadadi mana hena serious da ba midani. Lingjel gi mataw da fagi yaroy kang badagi wado fat on sila Kaya reyno. Adoy wakal mayam na nasada tension ka badagi ngarang ahing doktor yauri oiram ni niya. Is, kang kibasi na. Kang dadi kayo no. Ado hozi na kway ni kay mahinadra ba? Lingjel phone do law do na ngarang gihentoy bagi text to utli. Ketoy nang sanga kanda call taro si kay darage. Kayim taw dra. Taw din na. Taw roy. Kay darage mi Lingjel. Lingjel machin do pay tagtaw rado na. Sanga kanday. Ay di BBIP ni na tabag yam chile. Sang diye, ado na call tawroye.
ꯑꯣꯏꯅꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯍꯥ ꯃꯣꯅꯥ ꯀꯔꯦꯝ ꯊꯥꯏꯅꯔꯛꯀꯅꯨꯗ ꯄꯣꯞ ꯊꯝꯖꯤꯜꯂꯛꯀꯅꯤ ꯑꯔꯦꯝꯕꯗ ꯂꯤꯡꯖꯦꯜ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯔꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯌꯦ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯊꯣꯛꯑꯣ ꯍꯥꯟꯅ ꯗꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤꯗꯅ ꯀꯔꯤꯅꯣ ꯍꯪꯗꯣꯛꯄꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ ꯃꯣꯅꯥ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯗꯥ ꯍꯦꯟꯊꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝ ꯂꯨꯕ ꯃꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯡꯎꯠ ꯎꯠꯇꯕ ꯉꯝꯃꯤ ꯍꯪꯉꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯣꯏ ꯌꯥꯗ ꯌꯥꯗ꯭ꯔꯀꯥꯟꯗꯒ ꯍꯥꯏꯐꯦꯠꯀ ꯀꯥꯡꯊꯣꯛꯑꯝꯅꯤ ꯑꯗꯨꯁꯨ ꯐꯠ ꯂꯩꯊꯣꯛꯈꯤꯅꯤ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯃꯥ ꯂꯣꯏꯅꯕꯁꯦ ꯈꯪꯗꯦ ꯃꯥꯒꯤ ꯑꯀꯥ ꯌꯦꯡꯉꯒ ꯂꯣꯏꯅꯩ ꯑꯩꯒꯤ ꯇ꯭ꯔꯨ ꯁꯦꯜꯐꯁꯦ ꯂꯣꯏ ꯅꯝꯊꯔꯒ ꯊꯝꯃꯒꯅꯦ ꯏꯅꯧ ꯅꯧꯕ ꯑꯩ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯅꯤ ꯂꯣꯏꯅꯩꯁꯦ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯁꯥꯅꯇꯣꯝꯗ ꯍꯣꯡꯖꯈꯤꯕꯅꯦ ꯍꯣꯏ ꯑꯣꯏꯗꯣꯏꯅꯦ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯩꯁꯦ ꯍꯟꯗꯛꯅ ꯀꯔꯝꯕ ꯁꯛꯂꯣꯟ ꯂꯧꯈꯣ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯃꯣꯅꯥ ꯀꯃꯤꯠꯃꯦꯟꯁꯦ ꯍꯦꯟꯃꯜꯂꯦ ꯏꯕꯦꯝꯃ ꯅꯪ ꯅꯁꯥꯒꯤ ꯇ꯭ꯔꯨ ꯁꯦꯜꯐ ꯃꯥꯡꯈꯤꯕꯗꯨꯗꯤ ꯐꯠꯇꯕꯅꯦ ꯑꯩ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯍꯥꯏꯈꯤꯀꯣ ꯅꯨꯄꯤ ꯇꯧꯅꯨ ꯌꯥꯝ ꯍꯦꯟꯅ ꯂꯨꯞꯁꯤꯟꯈꯤꯅꯣꯅ ꯑꯃꯁꯤꯅ ꯐꯠ ꯍꯣꯡꯕꯗ ꯅꯪ ꯉꯥꯎꯔꯒ ꯆꯠꯅꯤꯅ ꯍꯥꯏꯈꯤꯕꯅꯦ ꯉꯥꯎꯔꯤꯅꯦꯀꯣ ꯑꯩꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯇꯥꯔꯦꯕ ꯁꯣꯏꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯁꯤꯟꯗꯣꯛꯑꯁꯦ ꯃꯀꯣꯛꯇꯩ ꯍꯧꯅꯕ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯀꯣꯂꯣꯝꯗꯨꯅ ꯃꯣꯅꯥꯗ ꯊꯣꯝꯃꯛꯏ ꯆꯨꯝꯗ꯭ꯔꯣ ꯐꯔꯣꯏꯗꯧꯔꯤꯌꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯆꯥꯁꯦ ꯏꯪꯈꯤꯗꯧꯔꯤꯁꯦ ꯊꯛꯑꯣꯏꯗ꯭ꯔꯣ ꯊꯛꯅꯤꯡꯗꯦ ꯑꯝꯇ ꯏꯃꯥ ꯏꯄꯦꯝꯃ ꯅꯤꯡꯉꯥꯏꯒꯁꯨ ꯇꯧꯕꯤꯔꯤꯌꯦ ꯍꯣ ꯅꯤꯡꯉꯥꯏꯗꯣ ꯑꯣꯟꯅꯔꯦ ꯃꯤ ꯑꯣꯟꯅꯔꯦ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯅꯦ ꯊꯛꯇꯣꯛꯑꯁꯤ ꯂꯥꯛꯑꯣ ꯆꯠꯈꯣ ꯀꯩꯅꯣ ꯍꯥꯏꯗ꯭ꯔꯁꯨ ꯂꯤꯡꯖꯦꯜ ꯌꯥꯔꯦ ꯑꯝꯇꯀꯣ ꯃꯇꯥꯡ ꯆꯥꯗꯦ ꯀꯥꯟꯅꯗꯕꯗꯅꯦ ꯅꯀꯣꯛꯇꯣ ꯈꯟꯖꯤꯜꯂꯒ ꯂꯩꯒꯅꯨ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯊꯣꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯈꯪꯉꯅꯤ ꯈꯪꯅꯤꯡꯗꯦ ꯑꯝꯇ ꯑꯉꯥꯡꯒ ꯑꯣꯏꯔꯝꯃꯗꯤ ꯐꯖꯅ ꯐꯨꯅꯤꯌꯦ ꯅꯨꯄꯤ ꯅꯪꯀꯣ ꯐꯨꯕꯤꯔꯣ ꯂꯥꯛꯑꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯦ ꯑꯩꯗꯤ ꯑꯁ ꯑꯩꯗꯤꯕꯀꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯂꯤꯡꯖꯦꯜ ꯌꯥꯔꯦꯕꯁꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕ ꯗꯥ ꯍꯦꯟꯊꯣꯏꯕꯗꯣ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦꯁꯦ ꯀꯩꯅꯣ ꯃꯥꯅ ꯄꯥꯝꯃꯤꯗꯣ ꯈꯪꯗꯣꯔꯛꯀꯦ ꯑꯗꯨꯒ ꯀꯣꯟꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯁꯤ ꯃꯣꯅꯥꯅ ꯐꯖꯅ ꯊꯦꯝꯕꯗꯒꯤ ꯂꯤꯡꯖꯦꯜ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯛ ꯐꯥꯊꯈꯤ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯂꯤꯡꯖꯦꯜ ꯐꯣꯟꯗꯨ ꯑꯣꯐ ꯊꯝꯖꯤꯟꯈꯤ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯕꯗꯨ ꯐꯥꯎꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯣꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯃꯣꯅꯥ ꯑꯩꯅꯦ ꯅꯣꯏ ꯗꯥ ꯍꯦꯟꯊꯣꯏꯕꯅꯦ ꯍꯩꯃꯥ ꯗꯥ ꯍꯦꯟꯊꯣꯏꯕ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯗꯗꯥꯒꯤ ꯅꯝꯕꯔꯔꯣ ꯁꯤꯁꯦ ꯑꯧ ꯃꯥꯅꯦ ꯍꯟꯗꯛ ꯅꯧꯅ ꯁꯤꯗ ꯂꯧꯕꯅꯦ ꯑꯣ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯍꯦꯟꯊꯣꯏꯕꯅ ꯀꯣꯜ ꯇꯧꯔꯛꯄꯕꯣ ꯂꯤꯡꯖꯦꯜꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯃꯣꯏꯗ ꯆꯠꯂꯨꯏꯌꯦ ꯑꯗꯨꯏ ꯃꯇꯨꯡ ꯐꯥꯎꯅꯗꯦꯕꯨ ꯀꯩꯗꯧꯔꯒꯦ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯉꯔꯥꯡꯗꯩ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯑꯗꯨꯏ ꯁꯨꯝ ꯀꯩꯗꯧꯕ ꯌꯥꯎꯒꯦꯅ ꯍꯪꯉꯛꯄꯅꯦ ꯃꯣꯅꯥ ꯃꯇꯥꯡ ꯆꯥꯔꯤ ꯈꯜꯂꯛꯏ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥ ꯂꯤꯡꯖꯦꯜꯕꯨ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯟꯁꯤꯟꯅꯕ ꯁꯥꯔꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯈꯟꯈ꯭ꯔꯦ ꯗꯥ ꯍꯦꯟꯊꯣꯏꯕ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯂꯤꯡꯖꯦꯜꯒ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯗꯕ꯭ꯔꯣ ꯂꯤꯡꯖꯦꯜꯅ ꯀꯩꯅꯣ ꯌꯥꯝ ꯇꯝꯃꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯃꯣꯅꯥ ꯋꯥꯔꯧꯕ ꯋꯥꯔꯧꯗꯕ ꯊꯝꯈ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯋꯥꯟ ꯁꯥꯏꯗꯦꯠ ꯆꯠꯄ ꯃꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯂꯤꯡꯖꯦꯜꯅꯒ ꯗꯥ ꯍꯦꯟꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯀ ꯇꯧꯕ ꯌꯥꯎꯈꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯗ ꯁꯅꯒ ꯌꯥꯎꯅ ꯁꯥꯟꯅꯩꯔꯣ ꯑꯗꯨꯃꯥꯏ ꯂꯣꯏꯅꯕꯗꯨꯗꯤ ꯄꯥꯝꯗꯦ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯦꯟꯊꯣꯏꯕ ꯌꯥꯝ ꯆꯣꯛꯊꯅ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯣꯅꯥ ꯋꯥꯔꯧꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯦꯀꯣ ꯑꯣꯏꯔꯣꯏ ꯈꯜꯂꯤꯗꯨꯁꯨ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯈꯟꯐꯝ ꯊꯣꯛꯏ ꯑꯩ ꯃꯗꯨꯗ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯅꯨꯡꯁꯤꯕꯁꯦ ꯗꯥ ꯍꯦꯟꯊꯣꯏꯕ ꯄꯟꯈꯩ ꯂꯩꯕꯅꯦ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯂꯤꯡꯖꯦꯜꯅ ꯗꯥ ꯍꯦꯟꯊꯣꯏꯕꯕꯨꯗꯤ ꯅꯨꯡꯁꯤꯕꯅꯦ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯄꯟꯊꯨꯡ ꯌꯧꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅꯅꯦ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯁꯦ ꯃꯣꯅꯥ ꯑꯩ ꯂꯤꯡꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯃꯟꯕꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯁꯨ